Hello ma'am, ma'am puramokpu amukasu hanna aigi channel asida taram nokchari ma'am kuire video semdabako dai video so upload tawdabase sum kuisalebako aduna ma'am asidiko sum video macha ama dum semjarage na tawjabani ado kari oidoino hagadi ko aise ngasi sum memes khara ko adum post amani khara adum ne pathokchara kaina tawinebako ado ma'am nungai taba loy bhawa jingina siko adudi ai pamajarage ko Ma'am ahanbagi posidiko nangi last scene se aidi numitha yengbagum yengjari ai as kyam nushirangani ma'am sidi nupana bora nupina bora bako nusiramdoini sumba misigani se leiba nungaidise yan tawaba mathangi posidiko ma'am nine rasi leibi kaina nungsina kauraye ma'am cheksaluko nine rasi leibi aise manungda wamdi lerabani kanana khangi nungsina karaga nachanupi lumbaga oramadi mathangi posidiko ma'am hundek pirambado kari fauge has swai laba warini he thamoiga kairamganibo nupa oragana ju taptai tha ngau leramani nupi oragana atopaga chatting toramani kari faudorige hajikanda bu fauna bigaido bu leiribane ma'am mathangi sidiko aibu puningba mi kana leike comment piramo ma'am comment da piramo aibu puningba mi kana leike aido mathangi sidigo yam nokningba pone bako ai site ta sum photo hapcharamge bako one day me and you haragane going to sasural aina ko ma'am suguma mi ju leitaba nate bako haidi matuna ga yamna haibe invi type to neba ipanda ga chalu saraga na to bangam dabado dugaidi bag ta tap tai phi hapchalaga side pamira chatpado yam nokningi isa musu tawri dada woning jangai ne ma'am handaki pose ko o lesabi koye se yetlaga noi sumangda amta phamjage yabroi koye yetpadi yam laibani ko koye yetpa loraga oirakturiba fibamdo nasana khangjawe gyan tajau khongphamdo cheksallo ma'am mathangi meme sidiko nasagi nickname hairamo ma'am maraktagi fajaba ama khalaga ichage mingthonge macha se mingthonigai ga lejadraga jala khangdini ma'am mangdagi ka minga khala leise aigi tawjaroi ma'am mathangi meme siga ko what is love aina hangi boko nungsibase karino ai ko ado ma'am nane haidi nungsibase karino se khangning ba leraga diko kanamda su hanguranu bako ma'am na chapchabi answer se khangbining bataragadi akhoi haugalaiba angang sing ko nupi macha sing class 9 10 tamiba chahi da haragana chahi 32 33 ga suba angang sing je asiga chum hangbiu bem natraga nanda na nawbora su ko nungsibase karino what is love ka hango bako moina ne mayak seng na tarakani kaka samai na ni samai na ko to adu haujikti akhoi di ko ahan nore bako chahi se kunmathoi kunithoi sujalabani na ko nungsibase karino se loina kaw hore bako aduna ma'am khangbining ba leragadi nupi macha sing loina hangbiro som gi answer do mong cha na phajana loina phangani ma'am aduna kaisum wawranu ma'am ngasigi video sidiko ayam naidi ikhang khangawdana ko adum semjaba video ama oidoine bako haidine aina sum facebook se nga sum paige na paibada ko sum post khara ko haidi memes khara adum ujarama ko asise ga ina dum ngasi di video sidi memes khara adum pathoga video macha adum semage video thangatabsu kuire dai semdabsu kuire haidine sum isagi sum kitang problem oibana su video se matam chana thangatpa ngamjadre bako ma'am ado haidi ma'am na ko ai my channel se bu ko support tawbiyu dugaidi subscribe tawbiro ado ma'am aisu video se ano ba nuai thangatjarake bako dugaidi video ju semningbagi bit amu yawde kaigino haidane aidi video se semaga ko view su yamna kaade dugaidi subscriber su dum jamda dugaidi dum bit laisalaktre ba aduduna su tawine bako aduna ma'am na aibu nusiduna ai channel se like subscribe daidi view su ma'am hanbiro aisu ma'am damakta nuai video ma'am sema ke dai bit chule anina dedogi ma'am na su ai channel se support tawbiramo adi ma'am asi video chule sindirage